Image PAODAM ing tabi sing no mai thenggun je soina khurumjari ngasi gi mareba pawda iramdam da puthokpa nga na chaba konana ba ngayok haiba hiramda nga misigi mphama ngasi pangthokre Kakching lamkhai gi chak hotel da nome kapsilambagi mayokta wakal mpham chathakre mi kuntra mathoi fawba chathagadaba summer hockey coaching camp ngasi hodokre mapung pau pizeri iramdam da puthokpa nga na chaba konana ba ngayok haiba hiramda nongmagi oiba nga mising mphama apun bangami Manipur kanglei pakna senduna Manipur State Guest House Hanjintong da pangthokre tharamadu da District Fishery Office Thobal ge Retail Revenue Assistant Laisrum Amutombina Moderator KBK Imphal East Specialist Fisheries Dr. M.A. Salam Manipur University Economic Development ki Professor Dr. Jingne Mesnam District Fishery Officer Chandel gi Sapam Jiten ICA Research Complex for NH Region Manipur Center Lampel Park ki Principal Scientist Dr. Chanam Thaba Basuda Amadi DFO Imphal East ki Fishery Inspector Dr. Ratan Kumar na Resource Person oina wa saruk yake Thawamaduga Mailena Retail Revenue Assistant Laisram Amutombi na hai lamdamasi nga yamna chaba maphamama oibena mapal lamdagi pusilakliba nga sing ningthina check tawduna chaba mathautai matam sang nga liduna thamba haibasi ngasi nga sing adu patha pumthadanaba makhal makha kyagi chemical sing sizinaduna thambana madu aikoina charuba matamda hakchangda laina kaya narakpa yaiba makai iramdamasida puthokpa fresh oiba nga chabiu lonena ngasi pangthokliba ngami singi mifam asina lamdamasida lariba ngami singna thegnariba khudongsa dabasing amadi matau karamna ngayokani haibagi hiramasigi matangda wangangloi singna wangangani haina sofongloki Hojik oiriba Manipur gi situation sidaida ekhoi nga puthokpada adegidi nga chabada adegidi nga gi maramda haitare fishery gi maramda ekhoi state asida ekhoi state ki economy da karida economy da kaida achoba mateng ama pangani haiba khalinga sigi mifam asigi ekhoi recommendation sing khanana matunda tholpa kan sing do expert sing haitare tongan ba institution sing dagi Manipur University dagi amadi ate atopa institution sing dagi yauri Uyalaga hingnaba lambi thiribasingna atopa senda lambi ama sembada lengakna mating pangnabagi leiriba thawangsing asi miyamna kanaba lawbiyu haiduna lamlai kendra ki MLA KH Ibomjana fonglokre waphamasi Chief Minister gi Green Mission Manipur gi makhada Imphal East ki Nongrenda leiba Chingu Nongpok apanbagi chingonda uthabagi tharamda haikibani tharamadda Telotana Cheijang gi Jila Parishad Member A Jamini Nongren Chinungkok GP ki Pradhan M Bilasini Chingu Nongpok apanba thogoldo ki member singsu saruk yaki tharonga mailena MLA Ibomjana chingona sida hana thakiba ahoba using yangsinki tharonga mailena MLA Ibomjana makha takibada male masida u pambi letrabadi mioiba khak natna thawai pan pumnamak hingbangam nakloi malemgi honglakliba ai ngasagi khalasi thengnaminanaba aikoi khudingmak chap manana thaudang longnaba changi haiki Sigi singse sigi sidaso koi yaring koi uwasi phajana thajalaga koi saigi Chief Minister gi Manipur gi mission doi makada akoi ngami koi uwa thadna koi umangwamang yokhatpagi thabak sisu semko chakapasi gi manungda yamna mapung oibo wafum ama oina koina Manipur da ecological balance kai tharakliba amadi global warming ki chaiteng pirakliba si kannabagi pandamda village volunteer force BVF Manipur ngasi langthabal da leiba haibong ningthau chingda uthakre uthabagi tharamaduga mailena BVF Manipur ki president Takelamam Ramanandan hai ngasi pangthokliba mass tree plantation campaign asigi maroiba pandamdi malemgi oina ecological balance kai tharakliba amadi global warming ki chaiteng Manipur su chapchana Fongnakliba asidagi kharadang oirabasu kannabagi pandamda ngasigi uthabagi thoram asi pangthokpani village volunteer force na kunngak pakhakta natana economy gi revive da mai onchinduna work culture sagatpa amadi green revolution da mai onchinduna
ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯟ ꯇꯥꯡꯗꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯉꯁꯤꯒ ꯍꯌꯦꯡꯒ ꯁꯤ ꯊꯥꯔꯤꯁꯦ ꯃꯐꯝ ꯑꯇꯣꯞꯄꯗꯁꯨ ꯊꯥꯒꯗꯕ ꯑꯇꯣꯞꯄꯗꯁꯨ ꯊꯥꯔꯛꯈꯤꯅꯤ ꯄ꯭ꯂꯥꯟ ꯂꯩꯕ꯭ꯔꯥ? ꯂꯩ ꯊꯥꯔꯛꯈꯤꯅꯤ ꯌꯣꯡꯆꯥꯛ ꯑꯗꯒꯤ ꯊꯩꯕꯣꯡ ꯃꯈꯜ ꯈꯔ ꯑꯗꯨꯝ ꯁꯨꯔꯦ꯫ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯊꯕꯛ ꯏꯁꯥꯅ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯃꯤꯅ ꯇꯧꯕ ꯉꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯇꯞꯄꯅꯤ, ꯆꯤꯟꯖꯥꯛꯇ ꯃꯤꯈꯥ ꯄꯣꯟꯕꯒꯨꯝ ꯍꯤꯡꯂꯤꯕꯅꯤ ꯍꯥꯏꯅ ꯀꯨꯝꯕꯤ ꯑꯁꯤꯒꯤ MLA ꯁꯅꯁꯝ ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯡꯉꯨ ꯁꯟꯗꯪꯈꯣꯡ ꯑꯃꯗꯤ ꯊꯪꯅꯕ ꯈꯨꯜꯁꯤꯡꯗ ꯂꯧꯃꯤꯁꯤꯡꯅ ꯑꯉꯟꯐꯥꯎ ꯊꯥꯔꯤꯕꯒꯤ ꯁꯨꯔꯤꯕ ꯊꯕꯛꯁꯤꯡ MLA ꯃꯁꯥꯅ ꯉꯁꯤ ꯌꯦꯡꯁꯤꯟꯕꯒꯤ ꯆꯠꯈꯤꯕ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ MLA ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯃꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯇꯧꯕꯤꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯕ ꯁꯨꯡꯊꯨꯡ ꯊꯨꯡꯕ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯁꯨ ꯏꯁꯥꯒꯤ ꯊꯕꯛ ꯏꯁꯥꯅ ꯁꯨꯖꯕ, ꯂꯧꯎ ꯁꯤꯡꯎ ꯏꯁꯥꯅ ꯇꯧꯖꯗꯨꯅ ꯄꯣꯠꯊꯣꯛꯁꯤꯡ ꯄꯨꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯁꯤ꯫ ꯆꯍꯤ ꯆꯨꯞꯄ ꯑꯩꯈꯣꯏꯁꯨ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯅꯕ ꯉꯝꯅꯕ ꯍꯣꯠꯅꯔꯁꯤ꯫ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯕ ꯈꯛꯇꯅ ꯄꯨꯟꯁꯤ ꯆꯥꯎꯈꯠꯀꯗꯕ ꯅꯠꯇꯦ꯫ ꯃꯤꯔꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯂꯒ ꯆꯥꯒꯅꯤ ꯉꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯆꯥꯅꯕ ꯆꯤꯟꯖꯥꯛꯀꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯂꯒ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯎꯠꯂꯁꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯟ ꯇꯥꯡꯗꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣই ꯈꯨꯗꯤꯡꯁꯨ ꯊꯧꯗꯥꯡ ꯂꯧꯔꯁꯤ ꯍꯥꯏꯈꯤ꯫ ꯍꯧꯔꯛꯄ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯣ ꯉꯁꯤꯗꯒꯤ ꯃꯤꯀꯨꯞꯁꯤꯗꯒꯤ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗ ꯏꯁꯥꯃꯛ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯃꯅꯤꯄꯨꯔꯒꯤ ꯇꯣꯞ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯥꯛꯅ ꯆꯠꯃꯤꯟꯅꯔꯒ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯑꯃ, ꯑꯅꯧꯕ ꯀꯦꯟꯗ꯭ꯔ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩ ꯃꯤꯗꯤꯌꯥ ꯊꯝꯖꯔꯤ꯫ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗ ꯂꯩꯕ PS ꯍꯣꯇꯦꯜ ꯍꯥꯏꯅ ꯈꯪꯅꯕ ꯆꯥꯛ ꯍꯣꯇꯦꯜ ꯑꯃꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯇꯥꯕꯗ ꯅꯣꯡꯃꯩ ꯔꯥꯎꯟ ꯑꯃ ꯀꯥꯞꯁꯤꯜꯂꯝꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯋꯦꯜꯐꯤꯌꯔ ꯕꯣꯔꯗꯅ ꯆꯦꯟꯗꯨꯅ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯅ ꯍꯣꯇꯦꯜ ꯃꯄꯨ ꯄꯨꯈ꯭ꯔꯝꯕꯝ ꯑꯣꯡꯕꯤ ꯄꯨꯁꯄꯣꯂꯇꯥ ꯑꯦꯂꯥꯏꯁ ꯏꯅꯥꯎꯅ ꯐꯣꯡꯗꯣꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯂꯨꯞ ꯑꯃꯠꯇꯒꯤ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯄꯁꯨ ꯂꯩꯇꯦ, ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯅꯨꯡꯉꯥꯏꯅꯗꯕꯁꯨ ꯂꯩꯇꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯑꯅꯥꯕ ꯑꯃꯗꯤ ꯏꯃꯨꯡ ꯄꯨꯅꯕꯒꯤꯗꯃꯛ ꯍꯣꯇꯦꯜ ꯑꯁꯤ ꯐꯝꯗꯨꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯖꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯉꯣꯟꯗ ꯀꯥꯏꯅꯕ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯆꯝꯅ ꯍꯤꯡꯖꯔꯤꯕ ꯑꯁꯤꯗ ꯉꯔꯥꯡ ꯍꯣꯇꯦꯜꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯐꯥꯎꯍꯜꯂꯤ꯫ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯁꯦꯡꯗꯣꯛꯄꯤꯔꯛꯎ꯫ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯀꯤ ꯑꯈꯪ ꯄꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯤꯔꯛꯇ ꯆꯠꯊꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ होटेल से होटेल तौर लेजबनी अदु सुमाइना तौरप हाइजे अखोइददि यामना मंग चप मानबो वारी यम ओइ सुका थाजबदो लैतेबो अखोइदा सुमाइ तौरकनी हाइबसि अदु कनाना कई दौगै तौरइनो सुमाइना अखोइदा तौबिरइसि अतुं ताबसो अखोइजि हिंबदसु कीबा अमा फावेबा सुमाइना खंगौ तौसलपा हाइजे अदु सुबा तौबिरकनो हाइबिरउ कनि लौबगिनो कनानो कइनो सेंदोपिरउ हाइबसि हाइमिनि ꯀꯛꯆꯤꯡ ꯂꯝꯈꯥꯏꯗ ꯂꯩꯕ ꯍꯣꯇꯦꯜ ꯑꯃꯗꯤ ꯗꯨꯀꯥꯟꯁꯤꯡ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯐꯥꯎꯕ ꯊꯣꯡ ꯂꯣꯟꯗꯨꯅ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯗꯨꯀꯥꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯌꯥꯅꯤꯡꯗꯦ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯨ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯤꯔꯛꯇ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯀꯠ ꯋꯥꯔꯣꯜꯁꯤꯡ ꯊꯦꯠꯈꯤꯕꯒ ꯂꯣꯏꯅꯅ ꯋꯥꯀꯠ ꯃꯤꯐꯝ ꯂꯣꯏꯁꯤꯜꯂꯛꯄꯗ ꯈꯣꯜꯂꯥꯎ ꯑꯣꯏꯅꯁꯨ ꯂꯥꯎꯈꯤ꯫ ꯆꯣꯡꯊꯥꯝ ꯑꯆꯧꯕꯁꯤꯡꯅ ꯏꯕ ꯋꯥꯔꯣꯏꯄꯣꯠ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯅꯤꯄꯨꯔ ꯅꯣꯕꯦꯜ ꯂꯥꯏꯔꯤꯛ ꯑꯃ NP ꯄꯕ꯭ꯂꯤꯀꯦꯁꯟ ꯁꯦꯟꯇꯔ ꯋꯥꯡꯖꯤꯡ ꯁꯣꯔꯣꯛ ꯈꯥꯏꯕꯝꯅ ꯁꯦꯟꯗꯨꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯂꯣꯛꯇꯥꯛ ꯍꯣꯜꯗ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯡꯈ꯭ꯔꯦ꯫ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁ꯭ꯀꯨꯜ ꯑꯣꯐ ꯍ꯭ꯌꯨꯃꯦꯅꯤꯇꯤꯁꯀꯤ ꯐꯣꯔꯃꯔ ꯗꯤꯟ ꯄ꯭ꯔꯣꯐꯦꯁꯔ ꯅꯍꯥꯛꯄꯝ ꯑꯔꯨꯅꯥꯅ ꯆꯤꯞ ꯒꯦꯁ, ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤ ꯑꯦꯋꯥꯔꯗꯤ ꯈꯦꯇ꯭ꯔꯤ ꯕꯤꯔꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯔꯤ ꯁꯣꯁꯥꯏꯇꯤ ꯏꯝꯐꯥꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯣꯡꯃꯥꯏꯊꯦꯝ ꯀꯤꯔꯟ ꯀꯨꯃꯥꯔꯅ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯑꯏꯕ ꯆꯣꯡꯊꯥꯝ ꯑꯆꯧꯕꯅ ꯍꯥꯏ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯔꯨꯕ ꯂꯩꯇꯦ, ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯕꯨ ꯈꯪꯂꯕ ꯍꯩꯕꯨ ꯍꯩꯔꯕꯗꯤ ꯊꯕꯛ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯤ, ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯕꯨ ꯈꯪꯗ꯭ꯔꯕ ꯑꯃꯗꯤ ꯍꯩꯕꯨ ꯍꯩꯇ꯭ꯔꯕꯗꯤ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯄꯒꯤ ꯅꯤꯌꯣꯝ ꯅꯤꯇꯤ ꯈꯪꯂꯕꯗꯤ ꯊꯕꯛ ꯑꯗꯨꯒꯤ ꯑꯁꯣꯏꯕ ꯉꯥꯛꯊꯣꯛꯅꯕꯒꯤ ꯑꯆꯧꯕ ꯄꯥꯝꯕꯩ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯦ ꯊꯥꯒꯤ 3ꯁꯨꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄ ꯏꯟꯇꯔꯅꯦꯁꯅꯦꯜ AIDS ꯀꯦꯟꯗꯜ ꯂꯥꯏꯠ ꯃꯦꯃꯣꯔꯤꯌꯦꯜ
ki thoram ngasi Imphal West ki high school hiru hanbada pangthokri thoram adu Manipur Network of Positive Peoples na senduna pangthokibani Together We Remember, Together We Heal Through Love and Solidarity haiba team da pangthokpa thoram adu da HIV/AIDS ki lamda thabak tawba tongan tongan NGO singi mihut chingna saruk yaki thoram adu ki matang da Manipur Network of Positive Peoples ki president LD Pakna ngasi ki thoram asina HIV/AIDS ki laina asina maram oiduna laikidaba singbu ningsingba loinana miyamda laina asigi matangda wakal tahanbada achawu mating oigani maru oina matam amada HIV/AIDS ki laina asina bu naragadi miyo edu soidina siragani haina panaramba adu ngasidi lali haiba adu khangnarakpa loinana laina asina naraba miyo singda hantana yenglamba adusu khara makhaidi kokhanba ngamle maram asina asigumba tharom asi paksana pangthopa mathau tari haiki ngarang koiring na luchingba UNRF ki kangbuna Manipur gi nupi kaya fattaba lamida lamjingbada chene haiba takyal khongba maning lekai Kumarjit Laisram transgender ka kariguma mari amatada leinade haina All Manipur Nupi Manbi Association ki secretary Santa Kuraina fongrokre ngasi Manipur Press Club ki thangjing hall da pangthokiba pawgi mifam mamada wapam asi fongdokladuna Santana hai karigumba leba asina yadaba fattaba thabak kayama tawduna miyamda lana transgender singbo mingsa thinaba thabak tawriba mahak asi transgender amani haibagi praman piba yaba kari lei mahak transgender singi leiriba tongan tongan ba loop amadi association na singbada mahaki oiba recognize oiba polam amata leite mahak asingba transgender amani haibagi proof leirabadi mahak asingba transgender ni haigani maduna tabida mahakumba miyoi kyana kaya amana transgender singbu mingchat thina mamangdasu kayarak tawkre masina transgender singbu miyamda lana uhannaba honnari haina fongdoki yamna formal of the procedure ama lairi adugi makhata na sathabiyu transgender ID paibiyu card paibiyu adugi manda transgender ni habdo aduna magi legal validation mo idoni ba legal validation da natte akoi transgender community ni yaade haise akoi gi transgender community network amale adugi network tu gi manungda lairiba akoi gi social organization gi understanding community commune adu yaudra ba kangbu ne ba kun natte na tholaise akoi gi transgender gi tongan ba cultural aspects amale social aspects amale ba adugi manungda chanda ba mi do kun transgender ni kamai hai thuino Education Guide Center EGC Thawal Moijina Handak Hakipa Council of Higher Secondary Education Manipur Loba Class 12 exam da Taramapan Shiba position Tarakrabi Moijing Lengoijil Dagi Miss Subanabo Achamba Kudol Pitna Puning Tawat Kre EGC gi Secretary MD Sahabuddin Elias Ellen Maibam BP MD Aminuddin Amadi Lup Asigi Thomisingna Saruk Yadna Mahiri Singh Yumda Pangtokiba Achamba Taramadda EGC gi President Moijing Mayum Abdul Razak Nahai examination da makuk matang tarakraba mahiri singbo pukning thawatuna EGC na sahi khudingi pangthoktuna lakpa meritorious prize distribution gi thoram chahi asigi oinasu high school living certificate examination gi result lauthoklaba matungda soina pangthoklagani lamdam sigi hawalakliba mahiri sigi interest da pangthokadawriba thoram asibo miyamna support tawbiyu haiba wafamsu the education guide center thawal moijing president moijing mayum Abdul Razak na phongdokhi Rural Development Association Saban Tongba Awanglaikai Senduna Saban Tongba Ward number 13 na konbada leiba kumsi sahi gi bosem amadi kosem na loba mathang sitna class 10 amadi class 12 ki exam thakiba mahairoi yankai humdoi butaram okpaga loina career counseling gi taram ama ngasi lekai asiki community hall da pangthokre thoramaduda motivator amadi Social Scientist Dr. Danabri Laisumna Atoiba Mitunglen Thawal Municipal Council Saban Tongba Ward number 13 caretaker Sanasam Ibotombi Singna Thoramapu Amadi Thawal College Teachers Association ki President ki Thawsupuriba College Asigi Political Department ki Head Sanasam Iboya Singna Khanaba Mitunglen Sing oina saruk yaki Atoiba Mitunglen ki warolda Dr. Danabri Laisumna Mahiroi Singna makogi tungi punsida afaba oinabagi damakta mahiroi masana mama mapa oiriba oiribi singna amadi oza singna lohaningba thaudang sing loinena afaba chawkhatpa iramdam ama oiraknabagi matangda wafam kaya phongdoki Rural Development Association ki General Secretary Jagadish Chandra
Hawaibamna Thauramadu Gimunungi World Pibada Hai Larik Faba Pataba Mahiroi Kuding Lamdamasiki Tungi Yumbi Ngaktani Makoina Lamdamasiki Laibak Lepka Dauribani Maramasina exam da Mark Wangna Fangduna Mai Paklak Laba Sing Mark Nim the Fangduna Pass Taur Laba Amadi Fail or ever sing Buso Mana Pibagalona Puning Taugat Pagalona Makogi Tungi Punsida Hena Masak Tokpa Mui Mamam Ohendaba Yadi Haibawa Kalonda Pukning Taugat Pa Amadi Career Counseling Taramasi Sinmani Masina Aramba Lamida Kigadaba Mahiroi Kayagi Punsisu Kalhoba Yai Haiba Wakalon Association Asina Tazi Haiba Wapamsu Jagadi Sandana Fondoki Kaksing Wari Makegi Tongan Tongamba Club Tarok Kaksing Popular Sporting Club KPSC Kaksing Town Club KTC Advanced Volunteer Organization ABO Sena Athletes Organization South Youth Union Club YUC Amasung Ideal Youth Association IYA na punduna semba apunba organization ama odiba United Club Organization Yuko Kaksing Wai na miyam yaifana bagidamak chatharakpa idam nalasing sengba amadi lam kopchilakpa sing takthokpa gi thabak ngasidagi hawdokre District Administration Kaksing gi mideng makhada United Club Organization na initiative lauduna chathakiba ngasidagi hawkiba idam nalaseng ba amadi lam kopchilamba sing takthokpa duga mai lenena Yuko gi president Moirangtem Brojena Fongdorakpada Kaksing Wari gi miyam gi yaifana bagidamak Wari Maikei Delariba Club Taruki Apanba Organization ama oriba United Club Organization na haukiba chahi lisingani taramapandagi hauduna iram nalaseng bamadi lam khopsilamba sing takthokpagi thabak asi chathaduna lakpani Wari Maikei asi nong taba matamda Kaksing ising ayamba chentharapham oibana Maikei asomgi iram nalasing asi mawong maril tana thamba tangai fadaba leibana Matamdugi DC ka tanaduna DC gi midiyang makada Yuko na tabak singasi pakat jabani Yuko na tawjari basi lenga ki karigumba sentang amatagi makada pakat patabak nate lanai oina miyam gi matingga loina pakat jabani miyam nasu Yuko na pakalak liba tabak taramasita mating pangbiduna apabalamdam amma ohenbada aikoi punna saru yaminasi haina apel tarokli Sakangdabasingna relief camp manakta nomaina kaplambadagi sokna laikanariba Churachandpurdagi S Danabegi asokpa layingbada lengakna miying changbaga lonena thaudo asida chenabasing puthou haina haiduna wakat mifam phamkre wakat mifam asi Imphal West District ki hiang thangda leiba Kamakya Pemton College ta hangba relief camp ta leiriba inmate chingna sinduna famkibani wakat mifam adugi matangda khongjang aduda saru yakibi relief camp asiki inmate yumnam thoibin hai Kuki Kulai Paiba Singna, Mayum Makai Mate Hatopi Badagi, Langelakna Laiba, S. Dhanachandrabu, Tha Signipanda, Nomaina, Kaplamba Sigi Matanda, Ngasi Fawbada, Kanakuma Amatana, Sengdorok Palatri, Lengak Nasu, Taudo Asigi Matanda, Kariguma Amatada. Fongdokta na lady, Lengak Yasigumba Tawong Asi Churachandpurgi Miyam Yaning de, Atubumatamda, Lengak na Ras Medicity da Layang Zuna Laiba, Asiki Laying Bada Pangbe Abamating Sing Pangbiu Haiki. Ngasigi Wakan Pamaduda, Atuba matamda nomaina kaplamba misak puthokpiyo michamgi punsi ngakpi senbiyu relief camp ta lariba music ngakpi senbiyu michamda nomai kap yaning di haina thaba placard kya sijinaki poleke aluga sarkar na su miyeng sangbi de athuba matamda angang sigi kapam liba mi sing ase athuba matamda sektopi miyeng changbiu sarkar na si haina haijaningi adu marai bakthi raba angang sing asi raspurnik ta laikan na duna leiri sing sarkar na athuba matamda angta miyeng changbiu haina akoi mama oibi khoina haijari Ana Tarbasing Minungsing Tingbang Pirak Pagi Saruk Ama Oina Yamna Thamoi Sokpa Thaudo Ama Hokiba Me Taramatoida Thawal District ki Manung Chanba Lamding Khumantem Lekaida Leiba Khupantem Bihari Handak Lenjau Yauba Akanba Nongai Nungsina Sogan Kraba Bihari ki Sangoi Amadi Yumgi Beranda Semjinaba Hotnabada Sangoi Mathaktagi Tarakna Kokta Sokpadagi Siza Hospital da Laikan Naramlaba Matungda Chatliba Tha Sigi Chaichat Taratarukta Taibangpal Thadokre Hyperpau Social Media Amadi Local News Singda Tengnabadagi Like Minded Group LMZ Manipur na imung asigi awabada saru yabaga lonena nomada changdaba yadraba changathak-sing ngasi ayuk mateng pangkre Bihari ki imung Bihari na thabak suraga yum purambani haujiti awabagi mathakta awaba haibada oire Bihari ki loinabi amadi machanupi ani lehauri
Group asigi advisory board member Narengbam Robindrona Luchingduna Takiba ngasigi tingbang khongset aduda Group asigi secretary Ojit Chorokhaibam publicity secretary Rakesh Naurem amadi Surendra Ningomba Kunjesor Mangsataba Boinau Maibam PK Huirongbam Sobita Maibam Birla Salam Roman Nongmaitim na chingba group asigi meru oiba member kya su saru yakhi Thobal district ki Wangkim assembly constituency ki manung channa charangpa khungang faw na cheliba arong turel khongnung tawbagi thabak mailena basingna athobada loishin biu amadi turel asi tawbagi thabak asibo local MLA na mahaki local area development fund kai bayana bani haina mioi kharna pauche singda amadi TV channel singda fongdor ki bawafam sing ado yumpham yaudaba aran bawafam ni haina yaningda ba fongdo tu ngasi charangpa Lakshmi Bazar da miyang mifam pangthok tuna wakat khongjang changsin kre Miyang mifam amasung wakat khongjang aduda charangpat mamang lekai mayai lekai maning lekai gi maya pai bilupsing amadi charangpat leriba club organization sing PDC SYBA SWYC Maichon CAYA USIDA DUC amasung RYDO gi mihosing asar yaki wakat khongjang aduda sar yaki bi charangpat mayai lekai maya pai biluchingbi mutum manitombi devina fongdokibada Matam kharagi mamangdagi tauba haurakhiba arong turel asi athubada tauba loishinbiu haiduna charangpat ki miyamna ngasigi wakat mifam asi phamani miyamgi apambagi matung ina ipa ipu haktaktagi komja lising amaga chamapan humpugi mepta layamliba charangpat high school gi kha thangba paring asi ta taubiu haiduna local MLA da haijarubadagi MLA na local area development fund amasung water resources department gi engineer singalonena Taubani adubo laibak tibadi turel asi tauba loigadaba meter jam yankai janirom damak ngairakpada lam khopjanba mioi kharana athingba pirakpa galona local area development fund kai bayana bani haina pause sing amadi local TV channel singda fongdorok ki basi yumpham yaudaba aranba wafam ni haina fongdoki apambagi matunginadi turel si chumna adum tauba pami maramdi turel si thairaga taukiba haibasi motion ba amot akai akoina turel sit yeng thoke afaba ising sijina ge hairapa matamda madu nag yetuda akoina uba phangde hauji akoina marin chumna tawbiyo hariba mafam jaga sidadi akoigi sorok mapanda oibanina aruba afaba adagi amot akai toksanba jaga singje akoi imina ikhongna uba phangagani aduna akoidi athuba matamda maril lasida chumna turel tawbaje loisanbiyo hana maira paibi ki taraf tagi hajare Mifam aduda saruk yakiba local leader Konsam Poritona haikibata India lenga ki Jal Jeevan Mission gi makhada haujik charangpat mamang lekai mayai lekai amasung maning lekai da water supply scheme ahum saba losilakle adubu charangpat ta cheliba kilometer mari makhai sangba arong turel asi tawba losingadaba supnatagi meter chani mukta ngasilaklaba matam sida imung ahum mari khaktana athingba piribisi tawbiganu arong turel asidagi amot akai yaudaba afaba ising phangba haibasi charangpat miyamgi apambani charangpat khakta natana nepra company athokpam khangabokna chingba khulsingi miyoi lising humphuromna ising sizinaribani haina fongdoki ngarang Manipur da fongkiba print amasung electronic media singa W tongba kauba miyoi amabo maram laitana maral kya sizinduna furaki haina Joint Youth Development Committee Mayang Imphal Maitai Pangal na fongdokiba wafam ta singna laibak thibani haina Naurem Youth Volleyball Association NYBA Naurem gi President Naurem Romeo na fongdorakli NYBA Naurem na sinna club asigi court ta ngasi pangthokpa pawgi mifamda wafam asi fongdokibani mahangna makha takibada thokriba thaudo ado final match ki set mari sannakraba matung aroiba deciding set ta team animakna point mari lawduna team mani gi marakta mifam hongba yadaba matamdani tanjadu da boxing gi marakta charangna bathoi haiduna All Manipur Volleyball Association amadi NYBA gi official singna thoklaga yinglubada ima ibel singna hariba W tomba se koishinduna soin ngak senduna leiramki volleyball yengbasing marakta taunarambani maramsina AMBA amadi NYBA ga mai lenade tanjaduda Nambol police ki team amasu lakna tombu puki ngahak lelaga play chat hannaba honabada AMIMYDO gi team na chanadana honaki tanjaduda mayang Imphal police ki OC so lakna wakhana badagi yasinaba purakna numituda play leplaga nongalaga play sanana bayanaki adubo nongan badi makhoi lakidre amadi NYBA da walk over piki aduga Joint Youth Development Committee
Mayang Imphal Maitei Pangalna Achumba Wari Khangdana Mediada Communal Thokpa Yaba Wafam Phongdorakpa Makhatana Tawbiganu Muslim Ichil Inausing Lai Khurma Matam Khangzai Mamangdasu Mafam Asimaktada Haiba Team Masina Asiguma Tawduna Bol Kanaba Hotnei Hadna Baya Chatkibasu Laikibani Aduna Hundo Honjin Tawbagi Mahuta Aikoi Masel Hotnaminaduna Lamdamsida Volleyball gi International gi Thakta Players sing Puthoknaba Hotnaminasi Haiki Tripura ki Unakoti district ki Manung Chanbra Prakash Latiapura village daliba Tor Ali Kauba Mui Amana Mahaki Nupi Nichafa Begambo Athoba Bet Amana attack tawduna hat khre haina police ki pauta hairi thaudo do ngara numidang ahing nungai matung pung amarom tarpad thokhibani Tor Ali Sen Pinaba hairakpada makhoi kanna khatnaki maduda Alina Athoba blade amana mahagi loina bida etek chathaki makok amasung ngakta mafam manga da soki I ka hena thokpadagi Nichata Begam lekhidabani hairi Ali lot kibadagi police na kanna thiri makhoi ani yamna toina khatnai Ali namagi nupibo yamna su otpinai bi hairi handakdasu operation tarubadagi Nichata Begam mapamda leiruki operation da changkiba senpham pumnamak mapamna puthoknaba haibada natana atopa senpham kayasu demand tawki hairi thaudo aduna maram oduna makoi Masanupa home wahale machahal adu thabak thibagi Bengaluru da laiki hari Tor Alibu hutakta faraga ahakpa chirak pinaba sarwa mafam adugi miyam demand tawki Youth Club Cum Information Center YCCIC Kontha halokna sinna tha sigi kontra masoi fawba chathagadaba summer hockey coaching camp ngasi ibudo margin hockey ground da hawdokre haiba ke masida hockey masanabu Pamzaba grassroots level dagi hauraga sub junior fawgi nupa amadi nupi macha kyana saru yari ke masigi matangda YYCIC gi secretary N Sanjuin Hai club asidagi Olympian Arjun Awardee international amadi national level fawgi hockey sanarikya pothokhiba laikre makhatana club asina angamo thakta honaduna asigumba sanarikya pothoknaba honakigani maram asina hockey masana su pamzaba lekai sanarishina haiba ke masida saru yabi fongdoki Haiba summer hockey coaching camp asi tha si kontra mathoi fawba ayuk pung 6 tagi 9 fawba kontha haluki ibudo margin hockey ground chathagani District Football Association DFA Thawalna Sinduna Elmemcha Devi Memorial Super Division Football League Tournament lisingani kunmari kunmanga ngasidagi Kodongbopi Sports Complex Wangjing da hawdokre tournament hawdopaki thoramda District Youth Affairs and Sports Officer Thawal Deven Moirangthem DFA Thawal ki President M Mani Singh Vice President CH Ipoyama Singh Vice President L Shyamo Singh Vice President K Michael Singh General Secretary M Madhusudan Singh amadi Thawal District Badminton Association ki President S Info Singh na mathang sina athoiba mitungnen thormapu amadi akhanaba mitungnen sing oina saruk yaki Punna team nipana saru yaduna sanaba tournament asi hawtopagi numita WYFC Wangjingna Yairipok FC bu yamna lakchana gold mari amada maitiba piki WYFC Wangjingi goal sing ado match ki kumapan suba minita jersey number 3 dinkalna humpu mari amadi humudra nithoi suba minita jersey number 10 Napoleana aduga match loibagi minute marifuga ahapa min amada jersey number 10 nithoi anilna punna goal mari chanki Yairipok FC ki amatangayaba goal adu match ki kuntra taruk suba minita jersey number 13 N Breakam Janki tournament asigi hayengi ahanba ground gi match da DUC Charangpat amadi YDC Yairipok Khoirom aduga ani suba ground gi match da HKKSA Thawal amasung SKKSA Thawal Hawkhak Kyam amasung Pathap Lilongna sanagani Leibak ama sakhot ke hairabadi leibak atuda leiba mioi kudingmak thaksi khasi khangba masa mau faba mathau tai haina lamlai SC MLA khongman tabam ibomchana phongdokre wapam masingasi Jitkonedo Association of Manipur na Jitkonedo Martial Arts Federation of India ki meeting makhada tha sigi tara tagi haudna ngasi fawba Kumalampa Indoor Stadium da chatharakliba 12 shuba Sub Junior Junior amadi Senior State Level Jitkonedo Championship lisingani kunmari lusinbagi tharom aduga mailena phongdokibani
ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯝꯂꯥꯏ ꯑꯁꯤꯒꯤ MLA ꯁꯨ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ Handloom and Handicraft Development Corporation gi Chairman Khongman Tabam Ibomcha Jit Konedo Association of Manipur gi Vice President Loitam Rajan Imphal West Jilla Parishad ki Chairperson Dr. Laisram Bobby Imphal East Jilla Parishad ki Chairperson Pangambam December Social Activist Dr. Thingbaizam Swaran Kumar amadi Manipur Olympic Association gi Joint Secretary Ningthau Khongjam Ibungo Chobina Mathangsina Chief Guest President amadi Guest of Honor oina saruk yaki Thormaduga Mailena MLA Ibomchana hai Malem gi mafam khudingmakta Manipur bu sak takpada sanarisingna achauba thaudang lauri lamdam ama sakhotnaba hotnabada lamdam aduda leiriba mipum khudingmak thaksi khasi khangba masa mau faba amadi maribak majatibu nungsiba ama changi sanarisingna afaba sanarai ama oinaba hotnabada thaksi khasi naina sanaba mathau tai sanafamda khakta thaksi khasi naibata natana sanafam ni mapanda su sanarisingna thaksi khasi amadi mahakna ningjariba adugi panthung yaunaba hotnabada akan bathongna ama kalena hanbaletena honarabadi nongmadi soidna mai papa misak ama soidna oigani lonena Manipur lengak nasu sanarising yengduna state national amadi international da medal lawrakraba sanarisingda makoi ga chanaba lenga ki thabak ya pidna lakli makha tanasu pinaba thorang tauri lamdam asigi sanarisingna ngasi mak sana khotna bada changba polamsing chathok chasin oiba awaba kaya am mayokna ribasi lenga ki maiki dagi tawba yaba amadi lawkhat pa yaba thodang sing lawkhatna ba lenga asina kanna khotna ri haina so fongdukhi All Jiribam Sports Association AJSA nasinuna Jiribam Higher Secondary School gi sanabungda Team Kunithoina saruk yaduna sanariva First Mazarun Bibi Memorial Senior Futsal Tournament lisingani kunmari gi ngasi sanaki ba hanba match ta Sonapur GPSA bina Dikli NLC bu goal taruk mangada maitiba piki eduga anishiba match tana LEC Babu Parana Sunrise Club Kadam Talabu goal mari ahumda thoiki ngasigi matching asi O Bisesor Singh KH Nilakamal Singh amadi Aziz Haidana conduct tauki hayeng ahanba match nungthil pung hom taba matamda Oriental Club ta Samtila YC ga sanagani eduga anishiba match na nungthil pung marida LFC ga Laisem Club biga sanagani aroibada malebe pau amuhana Hiramdamda puthokpa ngana chaba konanaba ngayuk haiba hiramda ngami singi mifam ama pangthokre Kaksing lamkha gi chak hotel da nomai kapsil lamagi mayota wakat mifam chatakre Mi kuntra mathoi phawa chathagata ba summer hockey coaching camp ngasi haudokre Ngasigidi image pautang pijaba matang astel oshinjari mi ing tabilu singbo khorjari